ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯂꯨꯕ꯭ꯔꯣ ꯂꯥꯏꯕ꯭ꯔꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯨꯔꯦꯅ ꯈꯜꯂꯦ, ꯃꯔꯝꯗꯤ ꯃꯇꯝꯁꯦ ꯃꯌꯥꯝ ꯂꯧꯁꯟꯈ꯭ꯔꯦꯕ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯠꯁꯇ ꯁꯥꯏꯟꯁꯇ ꯑꯝꯇ ꯐꯖꯅ ꯑꯪꯀ ꯍꯣꯠꯀꯗꯧꯕ ꯈꯣꯠꯀꯗꯧꯕ ꯃꯌꯥꯝꯗꯣ ꯐꯖꯅ ꯍꯣꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯦ. ꯑꯗꯩꯗꯤ ꯃꯇꯝ ꯅꯪꯉꯛꯇꯦ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯨꯅ ꯐꯖꯅ ꯍꯣꯠꯂꯒ ꯀꯩꯅꯣ ꯇꯥꯍꯟꯒꯗꯧꯕꯗꯣ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ. ꯑꯟꯁꯔ ꯃꯦꯠꯁꯀꯗꯣꯀꯣ ꯀꯣꯏꯁꯟ ꯁꯨꯡꯌꯦꯡ ꯌꯦꯡꯗꯕꯤꯗ ꯗꯥꯎ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯁꯪꯖꯜꯂꯕ ꯃꯌꯥꯝ ꯌꯥꯎꯔꯦ. ꯃꯃꯥꯡꯗꯗꯤ ꯆꯤ ꯂꯥꯎꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯅꯤ, ꯍꯟꯗꯛꯇꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯇꯧꯔꯤꯕ ꯀꯩꯅꯣ ꯇꯧꯋꯤ. ꯀꯣꯏꯁꯟꯁꯤ ꯌꯦꯡꯁꯦ. 121 ꯉꯁꯤ ꯀꯣꯏꯁꯟꯁꯤ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯗꯨꯝ ꯄꯨꯡ ꯍꯟꯖꯕꯅ ꯄꯨꯡꯒꯤ ꯃꯔꯝꯗ ꯃꯤꯠꯌꯦꯡ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯚꯔꯕ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯚꯔꯕꯅꯣ? ꯆꯪꯉꯤ ꯍꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦꯅ, ꯃꯥꯅ ꯆꯪꯉꯤꯁꯦ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯦꯕ. ꯑꯗꯨꯅ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯣꯕꯖꯦꯛ ꯑꯣꯏꯔꯕꯅꯤꯅ ꯇ꯭ꯔꯥꯟꯁꯤꯇꯤꯚ ꯚꯔꯕ ꯍꯥꯏꯅ ꯁꯤꯗ ꯈꯣꯠꯈ꯭ꯔꯦ. ꯀꯔꯝꯕ ꯃꯍꯥꯔꯥꯖꯀꯤ ꯍꯥꯛꯇꯛꯇ ꯄꯂꯥ ꯃꯁꯤꯡ ꯍꯟꯊꯔꯛꯈꯤꯕꯒꯦ? ꯃꯍꯥꯔꯥꯖꯇꯣ ꯀꯔꯝꯕ ꯃꯍꯥꯔꯥꯖꯅꯣ, ꯃꯥꯒꯤ ꯃꯇꯝꯗ ꯃꯁꯤꯡ ꯍꯟꯊꯔꯛꯄꯅꯣ ꯍꯥꯏꯁꯦ ꯁꯤꯗ ꯌꯥꯎꯔꯦꯀꯣ. ꯃꯃꯩꯗ ꯉꯝꯅꯔꯛꯇꯕ ꯍꯥꯏꯁꯦ ꯃꯁꯤꯡ ꯌꯥꯝꯕꯗꯣ. ꯑꯗꯨ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖꯅ ꯍꯥꯛꯇꯛꯇ ꯃꯤ 95ꯅ ꯁꯥꯈꯤ. ꯑꯗꯨꯗꯤ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖ ꯑꯣꯏꯔꯦ. ꯅꯍꯥꯔꯨꯞ ꯄꯅꯥꯗ ꯂꯥꯂꯨꯞ ꯀꯥꯕꯗꯤ ꯈꯔ ꯄꯔꯦꯡ ꯑꯃ ꯄꯤꯕꯅꯦ. ꯄꯂꯥ ꯍꯟꯅ ꯂꯥꯏꯐꯝ ꯄꯅꯥꯗ, ꯁꯦꯕꯛ ꯄꯅꯥꯅ ꯅꯍꯥꯔꯨꯞ ꯄꯅꯥꯗ, ꯄꯅꯥ ꯅꯍꯥꯅ ꯑꯍꯜꯂꯨꯞ ꯄꯅꯥꯗ, ꯑꯗꯨꯒ ꯂꯩꯄꯥꯛ ꯆꯥꯕꯅ ꯈꯥꯕꯝ ꯄꯅꯥꯗ ꯂꯥꯂꯨꯞ ꯀꯥꯏ ꯍꯥꯏ. ꯑꯗꯨꯗꯤ ꯅꯍꯥꯔꯨꯞ ꯄꯅꯥꯗ, ꯁꯦꯕꯛ ꯄꯅꯥꯅ ꯂꯥꯂꯨꯞ ꯀꯥꯏ. ꯑꯔꯤꯕ ꯄꯂꯥ ꯅꯠꯇꯕꯗꯤ, ꯑꯔꯤꯕ ꯄꯂꯥꯁꯤꯡꯁꯤꯗꯤ ꯍꯥꯏꯅ ꯄꯤꯔꯦ, ꯑꯗꯨꯒ ꯅꯠꯇꯕꯗꯤ ꯍꯪꯕꯅꯦꯕ. ꯑꯔꯤꯕ ꯄꯂꯥ ꯍꯥꯏꯁꯤ ꯌꯦꯡꯁꯤꯀꯣ. ꯂꯩꯄꯥꯛ ꯆꯥꯕ ꯑꯃꯁꯨꯡ ꯁꯦꯕꯛ ꯄꯂꯥ ꯑꯅꯤ ꯑꯁꯤꯗꯤ ꯕꯪꯗꯦꯁ ꯅꯠꯇ꯭ꯔꯒ ꯑꯔꯤꯕ ꯄꯂꯥ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏ. ꯁꯤ ꯑꯅꯤꯁꯦ ꯑꯔꯤꯕꯅꯦꯅ ꯂꯩꯈ꯭ꯔꯦꯀꯣ. ꯁꯤꯁꯨ ꯁꯦꯕꯛ ꯄꯂꯥ, ꯂꯩꯄꯥꯛ ꯆꯥꯕ ꯑꯔꯤꯕꯅꯦꯅ ꯂꯩꯈ꯭ꯔꯦ. ꯑꯔꯤꯕ ꯅꯠꯇꯕꯗꯤ ꯍꯥꯏꯁꯤ ꯄꯂꯥꯍꯟ. 125. ꯃꯌꯥꯝ ꯁꯣꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎꯀꯣ. ꯁꯣꯏꯔꯁꯨ ꯁꯤꯃꯗꯤ ꯁꯣꯏꯔꯦ, ꯁꯤꯃꯗꯤ ꯀꯩꯅꯣ ꯇꯧꯔꯦꯗ ꯍꯥꯏꯕꯤꯔꯛꯎ. ꯁꯟꯙ꯭ꯌꯥ ꯑꯥꯔꯇꯤꯗ ꯄꯂꯥ ꯐꯥꯅ ꯏꯁꯩ ꯊꯧꯒꯟ ꯇꯧꯏ. ꯁꯟꯙ꯭ꯌꯥ ꯋꯥꯍꯩꯁꯤ, ꯁꯟꯙ꯭ꯌꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯤꯟꯕ ꯂꯣꯟ ꯁꯦꯝꯁꯨ ꯅꯠꯇꯦ. ꯁꯤꯒꯤ ꯁꯟꯙ꯭ꯌꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯆꯞ ꯆꯥꯅ ꯕꯦꯡꯒꯣꯂꯤ ꯔꯣꯝꯗ ꯑꯃ ꯂꯩꯕꯅꯤ, ꯁꯟꯙ꯭ꯌꯥ ꯋꯥ. ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯣꯞꯁꯟ ꯅꯝꯕꯔ 3 ꯑꯇꯩ ꯂꯣꯟꯗꯒꯤ ꯃꯑꯣꯡ ꯍꯣꯡꯗꯕ ꯋꯥꯍꯩꯅꯤ ꯈꯣꯠꯂꯝꯃꯦ. ꯂꯣꯟ ꯁꯦꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯈꯪꯕ ꯌꯥꯎꯕꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ. 126. ꯄꯅꯥ ꯈꯨꯗꯤꯡꯒꯤ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯕꯁꯤ. ꯄꯅꯥ ꯈꯨꯗꯤꯡꯒꯤ ꯄꯨꯡ ꯍꯟꯖꯕ, ꯈꯣꯡꯕꯥꯡꯕ, ꯍꯤꯗꯪ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕꯅꯤ. ꯑꯗꯨ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯕꯁꯤ, ꯁꯤ ꯄꯜꯂꯝꯗꯕ ꯁꯩꯁꯦꯝꯕꯁꯤ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯟꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯑꯃ ꯈꯜꯍꯜꯂꯒ, ꯁꯦꯀꯦꯟ ꯊꯣꯠ ꯑꯃ ꯈꯜꯍꯜꯂꯒ ꯊꯤꯍꯜꯂꯒ ꯇꯧꯋꯦꯕ. ꯑꯗꯨꯅ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯤꯗꯩꯁꯤꯗ ꯁꯠ ಲಾꯎꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯑꯣꯏꯗꯦꯕ. ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤ ꯁꯦꯝꯃꯤꯕꯁꯤ ꯂꯨꯅ ꯁꯦꯝꯃꯦꯕ. ꯃꯩꯇꯩ ꯃꯌꯦꯛꯇ ꯌꯥꯎꯔꯛꯇꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯨꯝꯕ ꯉꯝꯗꯗꯅ ꯁꯤ ꯗꯦꯠꯁꯤꯗ ꯃꯁꯤꯗꯩꯁꯤꯗ ꯃꯥꯔꯛꯇꯣ ꯁꯨꯗꯗꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯕ ꯃꯌꯥꯝ ꯂꯩꯔꯤꯅꯤ. ꯑꯗꯨꯅ ꯌꯥꯝ ꯂꯨꯍꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯂꯨꯍꯟꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯪꯍꯜꯂꯛꯄꯗꯣ. ꯍꯣꯏ, ꯃꯈꯣꯏꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯦꯚꯦꯜꯗ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯦꯚꯦꯜ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯅ ꯁꯦꯝꯃꯛꯄꯅꯤꯅ ꯈꯤꯇꯪ ꯃꯗꯨꯒꯤ ꯂꯦꯚꯦꯜꯗꯣ ꯋꯥꯡꯈꯠꯂꯛꯄꯅꯦꯕꯀꯣ. ꯑꯗꯨ ꯋꯥꯡꯈꯠꯂꯦ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯁ꯭ꯀ꯭ꯔꯤꯞ ꯑꯅꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯂꯪꯗꯥꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯁꯤ ꯈꯤꯇꯪ ꯂꯥꯏꯔꯞ ꯁꯤꯟꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯅꯤ. ꯍꯥꯏꯕꯗꯤ ꯃꯩꯇꯩ ꯃꯌꯦꯛꯇ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯕꯦꯡꯒꯣꯂꯤꯗꯣ ꯈꯤꯇꯪ ꯄꯥꯖꯔꯒ ꯊꯑꯣꯏꯅ ꯇꯝꯖꯔꯒ ꯍꯩꯇ ꯇꯥꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅ, ꯌꯥꯝ ꯂꯨꯔꯒꯗꯤ ꯑꯩꯅ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯇꯣ ꯑꯟꯁꯔ ꯈꯔ ꯈꯨꯝꯅꯕꯅꯦꯅ, ꯀꯣꯏꯁꯟ ꯈꯔ ꯅꯝꯕꯔ ꯈꯔ ꯃꯥꯔꯛ ꯈꯔ ꯐꯪꯅꯕꯅꯦꯅ ꯊꯑꯣꯏꯀꯤ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯕ ꯍꯩꯕ ꯍꯩꯇꯕꯣꯏ ꯇꯧꯔ ꯇꯝꯖꯔꯒ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯀꯣꯛꯈꯟ ꯂꯩꯕꯁꯤ ꯃꯌꯦꯛꯇꯣ ꯄꯥꯕ ꯊꯣꯛꯇꯕꯅꯤꯅ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯣꯏꯔꯦꯕ, ꯕꯔꯗꯟꯗꯣ ꯐꯖꯅ ꯍꯥꯞꯄꯦꯕ. ꯏꯁꯩ ꯍꯟꯕꯅ ꯋꯥꯍꯩ ꯑꯁꯤꯗ ꯁꯐꯤꯛꯁ ꯀꯌꯥ ꯌꯥꯎꯕꯒꯦ? ꯁꯤꯗꯩꯁꯤꯗ ꯔꯨꯠꯁꯦ, ꯁꯩꯁꯤꯒ ꯍꯟꯁꯤꯒ ꯑꯅꯤꯁꯦ ꯔꯨꯠ ꯑꯣꯏꯗꯣꯏꯅꯦꯅ ꯈꯜꯂꯒ ꯁꯐꯤꯛꯁ ꯇꯨꯡꯗ ꯂꯥꯛꯄꯅꯤꯗꯅ ꯕ ꯅ ꯑꯅꯤꯅꯤ ꯍꯥꯏꯅ ꯈꯣꯠꯂꯦ. ꯑꯍꯨꯝꯅꯤ ꯍꯥꯏꯔꯝꯕꯁꯨ ꯌꯥꯎꯒꯅꯤ. ꯁꯩꯁꯦ ꯁꯤ ꯈꯛꯇꯪꯅ ꯁꯤꯡꯒꯜ ꯔꯨꯠ ꯑꯣꯏꯇꯥꯔꯒꯗꯤ 3 ꯑꯣꯏꯗꯣꯏꯕ. ꯑꯩꯒꯤꯗꯤ 2 ꯈꯣꯠꯆꯟꯈ꯭ꯔꯦ.
ꯕꯒꯦꯠ ꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯣꯏꯁꯪꯗꯤ ꯁꯤꯒꯤ ꯄꯂꯥ ꯂꯣꯏꯁꯪꯁꯦ ꯁꯤꯒꯤꯁꯤ ꯂꯥꯛꯏꯁꯦ ꯄꯦꯁꯦꯁꯇꯨꯒꯤ ꯈ꯭ꯋꯥꯏ ꯐ꯭ꯔꯟꯁꯤꯒꯤ ꯄꯔꯦꯡꯁꯦ ꯂꯩꯕꯅꯦꯕ ꯑꯍꯥꯟꯕ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗ ꯍꯪꯉꯒ ꯗꯛ ꯂꯥꯎꯅ ꯑꯩꯈꯣꯏꯅ ꯈꯨꯝꯗꯣꯔꯤꯗꯅ ꯈꯨꯝꯗꯅꯕ ꯍꯥꯏꯅ ꯃꯈꯥ ꯂꯥꯁꯇ ꯄꯤꯊꯕꯅꯦꯕ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯤꯗ ꯄꯔꯦꯡꯁꯤꯗ ꯌꯥꯎꯔꯤꯕ ꯑꯟꯁꯔꯁꯦ ꯁꯤꯁꯨ ꯀꯣ ꯁꯤꯒꯤ ꯄꯦꯁꯦꯖꯁꯤꯒꯤ ꯑꯣꯏꯅ ꯁꯣꯝꯗ ꯄꯤꯔꯛꯄ ꯃꯇꯝꯗ ꯂꯥꯁꯇ ꯄꯤꯁꯜꯂꯛꯀꯅꯦꯕ ꯀꯣꯏꯁꯟꯁꯤ ꯂꯨꯍꯟꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯄꯦꯁꯦꯖꯁꯤꯗꯤ ꯑꯃꯨꯛ ꯂꯥꯏꯕꯨ ꯂꯥꯏꯔꯦ ꯑꯗꯨꯝ ꯑꯃꯁꯤꯗ ꯃꯇꯝ ꯃꯌꯥꯝ ꯆꯪꯍꯟꯈꯤꯕ 129 ꯀꯦꯃꯦꯔꯥꯁꯤꯗ ꯃꯔꯣꯡ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯣꯔꯤꯖꯤꯅꯦꯜ ꯋꯥꯔꯛ ꯗꯣꯟ ꯀ꯭ꯋꯤꯁꯣꯠ ꯑꯁꯤ ꯃꯍꯥꯛ ꯀꯥꯕ꯭ꯌꯅꯤ ꯎꯄꯟꯌꯥꯁꯅꯤ ꯃꯔꯝꯗꯤ ꯎꯄꯟꯌꯥꯁ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯌꯥꯎꯗꯦ ꯂꯣꯠꯄꯁꯨ ꯅꯠꯇꯦ ꯌꯥꯎꯗꯦꯕ ꯏꯪꯂꯤꯁꯇ ꯑꯣꯏꯅ ꯌꯥꯎꯋꯦꯕ ꯅꯣꯕꯦꯂꯤꯁ ꯍꯥꯏꯅ ꯁꯤꯒꯤ ꯄꯦꯁꯦꯖ ꯃꯅꯨꯡꯁꯤꯗ ꯑꯗꯨꯅ ꯅꯣꯕꯦꯜ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯔꯒ ꯅꯣꯕꯦꯜ ꯍꯥꯏꯁꯤ ꯎꯄꯟꯌꯥꯁ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯎꯄꯟꯌꯥꯁ ꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯅꯦ ꯑꯗꯨꯝ ꯗꯤꯐꯤꯀꯜ ꯑꯣꯏꯍꯟꯗ꯭ꯔꯥ ꯈꯜꯍꯟꯗ꯭ꯔꯥ ꯑꯇꯣꯞꯄ ꯑꯗꯨꯝ ꯈꯣꯠꯆꯟꯍꯟꯗꯣꯏꯅꯦꯕ ꯂꯥꯜꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯔꯛ ꯐꯪꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯁꯤꯗꯕꯨ ꯂꯥꯏ ꯍꯥꯏꯔꯗꯤ ꯀꯕꯤꯒꯤ ꯊꯥꯒꯠꯐꯝ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯤꯕꯨꯗꯤ ꯂꯥꯏꯔꯦ ꯗꯥꯏꯔꯦꯛ ꯌꯥꯎꯔꯦ ꯃꯥꯔꯛꯁꯅ ꯏꯊꯤꯜ ꯄꯤꯈꯤꯕ ꯀꯕꯤꯗꯤ ꯁꯤꯁꯨ ꯈꯔ ꯄꯥꯔꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯌꯥꯎꯋꯦ ꯐꯖꯅ ꯁꯤꯅ ꯒ꯭ꯔꯥꯃꯔ ꯄꯣꯔꯁꯟꯅꯤ ꯁꯤ ꯗꯤꯐꯤꯀꯜ ꯄꯣꯔꯁꯟ ꯑꯣꯏꯔꯅꯦꯕ ꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯍꯤꯇ꯭ꯌꯒꯤ ꯖꯦꯅꯔ ꯑꯃ ꯃꯔꯥꯏ ꯆꯥꯏꯊꯦꯛꯈꯤꯕ ꯑꯃꯁꯨꯡ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯁꯃꯥꯖꯇꯨꯒꯤ ꯍꯥꯏꯕꯁꯤ ꯌꯥꯎꯕꯁꯤꯗ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯔꯕꯅꯤꯅ ꯀꯝꯄ꯭ꯂꯦꯛꯁꯇ ꯈꯣꯠꯆꯟꯈ꯭ꯔꯦ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯔꯕꯁꯨ ꯀꯥꯏꯅ ꯇꯧꯔꯗꯤ ꯀꯝꯄ꯭ꯂꯦꯛꯁꯅꯦꯅ ꯑꯩꯈꯣꯏꯅ ꯈꯔ ꯇꯝꯈꯤꯅ ꯈꯣꯠꯆꯟꯈ꯭ꯔꯦꯀꯣ ꯃꯤꯑꯣꯏꯕꯒꯤ ꯐꯖꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯅꯠꯇꯦ ꯋꯥꯔꯣꯜꯁꯤꯗ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤ ꯁꯤꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯥꯎꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯍꯥꯟꯕ ꯄꯦꯁꯦꯖꯁꯤꯗꯤ ꯍꯣꯡꯉꯒ ꯂꯣꯟꯁꯨ ꯁꯤꯁꯨ ꯂꯣꯏꯅ ꯂꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯍꯥꯛꯅ ꯍꯤꯡꯂꯤꯕ ꯁꯃꯥꯖ ꯑꯗꯨꯗꯒꯤ ꯐꯪꯕꯅꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒꯤꯁꯤ ꯒ꯭ꯔꯥꯃꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯒ꯭ꯔꯥꯃꯔꯒꯤ ꯂꯨꯔ ꯂꯩꯔꯕꯁꯤꯗ ꯑꯃꯨꯛ ꯑꯇꯩ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯁꯨ ꯂꯩꯔꯒ ꯂꯣꯠꯂꯒ ꯇꯧꯔꯒ ꯁꯤꯁꯨ ꯑꯦꯛꯁꯀ꯭ꯂꯦꯃꯦꯇꯔꯤꯗꯤ ꯅꯠꯇꯦ ꯑꯣꯞꯖꯦꯛꯇꯤꯞꯇꯤ ꯅꯠꯇꯦ ꯑꯦꯛꯁꯀ꯭ꯂꯦꯃꯦꯇꯔꯤꯗꯤ ꯑꯃꯨꯛ ꯑꯉꯛꯄ ꯀꯩꯅꯣ ꯇꯧꯕ ꯐꯥꯎꯕꯗꯤ ꯑꯣꯞꯖꯦꯛꯇꯤꯞ ꯍꯥꯏꯕꯅꯤ ꯑꯅꯤꯡꯕ ꯋꯤꯁ ꯄꯤꯕꯅꯤ ꯑꯣꯏꯔꯁꯅꯨ ꯑꯐꯕꯇ ꯑꯣꯏꯌꯨ ꯑꯗꯨ ꯑꯣꯏꯌꯨ ꯀꯝꯄꯥꯎꯟꯗ ꯈꯣꯠꯂꯦ ꯁꯥꯍꯤꯇ꯭ꯌꯒ ꯁꯃꯥꯖꯀ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯩ ꯃꯈꯥꯒꯤ ꯋꯥꯔꯣꯜꯁꯤꯗ ꯑꯔꯥꯟꯕꯅꯤ ꯁꯤꯒꯤꯁꯦ ꯄꯦꯁꯦꯖꯁꯤꯒꯤ ꯈ꯭ꯋꯥꯏ ꯐ꯭ꯔꯟꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯅꯦꯕ ꯁꯥꯍꯤꯇ꯭ꯌꯒꯤꯗꯃꯛ ꯁꯃꯥꯖ ꯂꯩꯕ ꯅꯠꯇꯦ ꯁꯥꯍꯤꯇ꯭ꯌꯒꯤꯗꯃꯛ ꯁꯃꯥꯖ ꯂꯩꯕꯅꯤ ꯁꯤ ꯑꯔꯥꯟꯕ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯁꯨꯝ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯃꯊꯪ ꯑꯃꯨꯛꯀ ꯊꯥꯗꯣꯔꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤ ꯂꯥꯁꯇ ꯌꯥꯎꯔꯤꯁꯤꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎꯅ ꯈꯜꯂꯣꯒ ꯆꯍꯤ 4-5ꯒꯤ ꯀꯣꯏꯁꯟ ꯈꯨꯍꯪꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯒ ꯅꯩꯅꯔ ꯆꯠꯂꯗꯤ ꯑꯗꯨꯝ ꯂꯥꯏꯕ ꯄꯣꯠꯇꯤ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗꯣ ꯈꯤꯇꯪ ꯊꯥꯗꯗ꯭ꯔꯒꯗꯤ ꯁꯨꯝ ꯌꯥꯈꯠꯂꯛꯇꯕ ꯁꯨꯝ ꯂꯨꯈꯠꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯍꯪꯈꯤꯕꯒ ꯍꯟꯗꯛꯀꯤꯁꯤꯒ ꯁꯨꯝ ꯌꯦꯡꯕꯗ ꯃꯃꯥꯡꯒꯤꯗꯨ ꯀꯔꯤꯝ ꯄꯥꯗꯕꯤꯗ ꯁꯨꯝ ꯊꯥꯖꯤꯟꯈꯤꯕꯅꯤ ꯀ꯭ꯋꯥꯂꯤꯐꯥꯏꯗꯤ ꯑꯣꯏꯈꯤꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯤꯇꯪꯗꯤ ꯄꯥꯏ ꯑꯗꯨ ꯑꯃꯨꯛ ꯇꯦꯔꯤ ꯃꯦꯔꯤ ꯇꯥꯏꯌꯦꯕ ꯍꯟꯗꯛꯁꯤꯗ ꯀ꯭ꯋꯥꯂꯤꯐꯥꯏꯒ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯗꯤ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯒꯗꯤ ꯌꯥꯔꯦ ꯍꯟꯅ ꯊꯥꯕꯒꯤ ꯑꯥꯔꯊ ꯀꯩꯅꯣ ꯃꯥꯔꯛ ꯌꯥꯝ ꯐꯅ ꯀꯩꯅꯣ ꯍꯣꯠꯅꯔꯁꯨ ꯍꯦꯛꯇ 80ꯗꯨ ꯌꯧꯕꯗꯤ 80% ꯌꯧꯕ ꯑꯗꯨꯗꯤ ꯃꯃꯤ ꯁꯨꯝ ꯇꯥꯁꯜꯂꯦ ꯃꯝꯁꯤꯜꯂꯛꯄꯩꯗ ꯀꯩꯅꯣ ꯉꯁꯥꯏꯒꯩꯗꯤ ꯉꯥꯜꯂꯝꯕꯅꯦꯕꯀꯣ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯝ ꯐꯖꯅ ꯅꯝ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯠꯈ꯭ꯔꯤꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯗꯦꯕ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯅꯝꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯁꯨ ꯅꯝꯅꯤꯡꯉꯔꯣꯏꯗꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯑꯗꯨ ꯃꯃꯥꯂꯣꯟꯗ ꯇꯝꯕ ꯍꯧꯏ ꯑꯃꯁꯨꯡ ꯃꯗꯨꯗ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯕꯗꯤ ꯍꯦꯟꯅ ꯃꯥꯗꯔ ꯇꯪꯗꯒꯤ ꯍꯧꯔꯒ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯂꯧꯔꯛꯄꯗꯣ ꯑꯗꯨꯅ 3 ꯂꯦꯡꯒ꯭ꯋꯦꯖ ꯐꯣꯔꯃꯨꯂꯥ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟ ꯍꯥꯏꯁꯤ ꯈꯣꯠꯂꯝꯃꯦ ꯄ꯭ꯔꯗꯛꯇꯤꯚ ꯚꯣꯀꯦꯕꯨꯂꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯀꯣꯏꯁꯟ ꯅꯝꯕꯔ 137 ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯕ ꯑꯃꯁꯨꯡ ꯉꯥꯡꯕꯗ ꯁꯤꯖꯤꯟꯅꯕ ꯄ꯭ꯔꯗꯛꯇꯤꯚ ꯚꯣꯀꯦꯕꯨꯂꯔꯤꯗ ꯄ꯭ꯔꯗꯛꯇꯤꯚ ꯍꯥꯏꯕ ꯑꯃꯒ ꯔꯤꯁꯦꯞꯇꯤꯚ ꯍꯥꯏꯕ ꯑꯃꯒ ꯁꯤ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟꯅꯤ ꯃꯃꯥꯡꯁꯨ ꯍꯪꯈ꯭ꯔꯕꯅꯦ ꯁꯤ ꯄꯥꯕꯗ ꯏꯪꯂꯤꯁꯇꯅ ꯔꯤꯁꯦꯞꯇꯤꯚꯀꯤ ꯃꯇꯥꯡꯗ ꯍꯪꯉꯦ ꯁꯤꯗꯅ ꯄ꯭ꯔꯗꯛꯇꯤꯚꯇ ꯍꯪꯉꯦ ꯑꯗꯨꯗꯤ ꯏꯪꯂꯤꯁꯀꯤ ꯄꯥꯕꯗꯁꯨ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯁꯦꯟꯁꯤꯅ ꯑꯗꯨꯝ ꯀꯥꯟꯅꯔꯦꯀꯣ ꯑꯗꯨꯅ ꯑꯃꯒꯤ ꯄꯥꯕꯗ ꯑꯃ CDPꯒꯤ ꯄꯥꯕꯗ ꯏꯪꯂꯤꯁꯀꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯗꯨꯝ ꯀꯥꯟꯅꯕ ꯃꯅꯤꯄꯨꯔꯤꯒꯤ ꯄꯥꯕꯗ CDPꯒꯤ ꯏꯪꯂꯤꯁꯀꯤ ꯑꯍꯨꯝꯗꯣ ꯑꯗꯨꯝ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯔꯦ ꯑꯗꯨꯅ ꯑꯃ ꯄꯥꯕꯗ ꯑꯗꯨꯝ ꯄꯥꯔꯦ ꯁꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯦꯛꯖꯥꯝꯒꯤ ꯅꯃꯨꯅꯥ ꯈꯪꯉꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯀ꯭ꯋꯥꯂꯤꯐꯥꯏꯕꯨ ꯑꯣꯏꯈ꯭ꯔꯗꯤ ꯍꯥꯟꯅꯔꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯁꯨ
ꯃꯌꯥꯝ ꯐꯪꯗ꯭ꯔꯤꯒ ꯌꯥꯗꯕꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯃꯥꯔꯛꯇꯨꯕꯨ ꯌꯧꯈ꯭ꯔꯗꯤ 150ꯗꯨꯒꯤ ꯃꯅꯨꯡꯗ 90ꯃꯨꯛ ꯆꯨꯝꯈ꯭ꯔꯗꯤ ꯌꯥꯔꯕꯅꯤꯅ ꯌꯥꯔꯦꯅ ꯈꯟꯅꯕꯒꯤꯅꯤ ꯑꯗꯣ ꯈꯔ ꯀꯨꯞꯊꯅ ꯅꯩꯅꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯃꯔꯝ ꯈꯪꯅ ꯄꯥꯔꯒꯗꯤ ꯂꯥꯏꯗꯧꯕ ꯄꯣꯠꯇꯤ ꯑꯣꯏꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯩꯅꯕꯗꯤ ꯅꯠꯇꯕꯅꯤ나 ꯃꯗꯨꯗ ꯁꯤꯒꯨꯝꯕꯩꯁꯤꯗ ꯑꯗꯨꯝ ꯅꯩꯅꯔ ꯂꯩꯕ ꯑꯣꯖꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯒꯤ ꯍꯦꯛ ꯈꯣꯝꯃꯒ ꯇꯧꯕꯅꯦꯅ ꯑꯩꯈꯣꯏꯗꯁꯨ ꯁꯣꯏꯕꯗꯣ ꯂꯦꯡꯒ꯭ꯋꯦꯖ 1ꯒ ꯂꯦꯡꯒ꯭ꯋꯦꯖ 2ꯒꯗꯣ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ MA-ꯀꯥꯔꯠꯇꯁꯨ ꯑꯗꯨꯝ ꯍꯥꯏꯗꯅ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯃꯔꯨ ꯑꯣꯏꯕꯗꯣ ꯍꯥꯏꯅ ꯑꯗꯨꯝ ꯑꯣꯟꯅꯗꯅ ꯍꯥꯟꯅ ꯁꯪꯖꯜꯂꯨꯕꯒ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯉꯁꯥꯏꯁꯨ ꯑꯗꯒꯤꯗꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯗꯨꯅ ꯑꯅꯧꯕ ꯁꯦꯟꯇꯔ ꯑꯣꯏꯔꯝꯗꯅ ꯃꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯏꯟꯚꯤꯖꯤꯂꯦꯇꯔ ꯀꯩꯀꯥꯗꯣ ꯏꯅꯧ ꯅꯧꯔꯕꯅꯤꯅ ꯃꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯐꯖꯅ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯄꯤꯗꯦ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯊꯥꯔꯛꯄꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯖꯅ ꯄꯤꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯦꯡꯒ꯭ꯋꯦꯖ 1 ꯑꯗꯨ ꯁꯣꯏꯕ ꯑꯁꯣꯝꯗ ꯈꯜꯂꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯕꯅꯦ ꯑꯗꯨꯅ ꯑꯩꯅ 2 ꯈꯜꯂꯒ 1 ꯁꯪꯖꯟꯕꯒꯨꯝꯕꯗꯣ ꯇꯧꯋꯦꯕ ꯉꯁꯥꯏꯁꯨ ꯑꯣꯖꯥꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯇꯥꯛꯄ ꯑꯃꯁꯨꯡ ꯏꯟꯇꯔꯦꯛ ꯇꯧꯕꯗ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯑꯗꯨ ꯇꯣꯉꯥꯟꯕ ꯀꯟꯇꯦꯟ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ที่ꯑꯣꯏꯗꯣꯏꯅꯤꯁꯦ cognitive academic language proficiency ꯁꯤ ꯈꯜꯂꯝꯃꯦ form oriented language input ꯍꯥꯏꯁꯤꯗ ꯑꯩꯅ form ꯍꯥꯏꯕꯁꯤꯗ fluency ꯑꯣꯏꯗꯕ ꯅꯤꯡꯗꯅ ꯑꯩ ꯁꯦꯔꯥꯟꯅꯅ ꯈꯣꯠꯂꯦ ꯁꯤꯁꯦ structural vocabulary pronunciation ꯑꯃꯁꯨꯡ grammar ꯁꯤ ꯑꯩꯒꯤ ꯃꯥꯡꯖꯔꯦꯀꯣ ꯁꯤꯁꯤꯃ ꯑꯩ ꯃꯥꯡꯖꯔꯝꯅꯦ ꯁꯤ 4 ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤꯁꯦ form oriented language input ꯍꯥꯏꯕꯁꯤꯅ next question ꯗ ꯂꯥꯛꯁꯦ ꯊꯥꯗ꯭ꯔꯤꯉꯩꯁꯨ ꯅꯠꯇꯦ ꯊꯥꯕ ꯂꯣꯏꯔꯒ ꯁꯨꯝ ꯌꯦꯡꯕꯅꯤꯅ ꯊꯨꯖꯟꯈ꯭ꯔꯁꯦ ꯃꯌꯥꯝ ꯀꯌꯥ ꯃꯥꯔꯛ ꯀꯌꯥ ꯐꯪꯅꯗꯧ ꯃꯥꯟꯒꯦ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯒ꯭ꯔꯥꯃꯥꯔꯇꯤꯀꯦꯜ ꯒ꯭ꯌꯥꯟꯒꯤ ꯀꯔꯝꯕ ꯃꯈꯜꯅ ꯃꯈꯥꯗ ꯄꯤꯔꯤꯕ ꯋꯥꯔꯣꯜ ꯑꯁꯤꯒꯤ ꯑꯥꯔꯊ ꯄꯤꯕꯒꯦ ꯄ꯭ꯔꯣꯁꯤꯖꯅꯦꯜ ꯅꯣꯂꯦꯖ ꯃꯥꯟꯗꯦ ꯗꯤꯀ꯭ꯂꯥꯔꯦꯇꯤꯞ ꯅꯣꯂꯦꯖꯁꯨ ꯃꯥꯟꯗꯦ ꯃꯦꯇꯥꯀꯣꯅꯤꯛꯇꯁꯨ ꯃꯥꯟꯗꯦ ꯈ꯭ꯋꯥꯏ ꯃꯥꯟꯕꯁꯤ ꯀꯣꯝꯄꯤꯇꯦꯟꯁ ꯑꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯄ꯭ꯔꯣꯁꯤꯖꯔ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯒꯤ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ 141 ꯁꯤꯗ ꯉꯁꯥꯏꯒꯤ ꯑꯄꯤꯛꯄ ꯇꯦꯛꯁ ꯑꯃꯒꯤ ꯁꯔꯨꯛ ꯑꯃ ꯇꯣꯉꯥꯟꯕ ꯆꯪꯁꯤꯡꯅ ꯁꯦꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯨꯡꯕꯥ ꯑꯃꯗ ꯃꯥꯟꯅꯗꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡ ꯄꯤ ꯍꯥꯏꯔꯀꯥꯟꯗ ꯂꯥꯁꯇ ꯌꯥꯎꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯊꯪꯒꯥꯡ ꯑꯣꯟꯊꯣꯛꯅꯗꯕꯗꯤ ꯍꯥꯏꯕꯁꯤꯗ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯌꯦꯁꯟꯅꯤ ꯍꯦꯟꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯌꯦꯁꯟ ꯈꯣꯠꯂꯦ ꯂꯣꯟ ꯇꯝꯕꯤꯕꯗ ꯄꯦꯗꯥꯒꯣꯖꯤꯀꯦꯜ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯃꯦꯇꯔꯤꯌꯦꯜꯁ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯄꯦꯗꯥꯒꯣꯖꯤꯀꯦꯜ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯃꯦꯇꯔꯤꯌꯦꯜꯁ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟꯒꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯦꯕ ꯀ꯭ꯂꯥꯁꯔꯨꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯇꯣꯉꯥꯟꯕ ꯄꯦꯗꯥꯒꯣꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯡꯒꯤ ꯄꯔꯦꯡꯁꯤꯡ ꯁꯦꯝꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯩꯅ ꯁꯤ ꯈꯣꯠꯂꯦ 2ꯁꯦ ꯑꯦꯁꯦꯁꯃꯦꯟ ꯐꯣꯔ ꯂꯔꯅꯤꯡ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯦꯁꯦꯁꯃꯦꯟ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤ ꯑꯦꯁꯦꯁꯃꯦꯟ ꯑꯣꯐ ꯍꯥꯏꯔꯒꯅ ꯂꯣꯏꯔꯛꯄꯗ ꯇꯧꯕꯗꯨꯅꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ 143 ꯀꯤ ꯁꯤꯒꯤ ꯅꯝꯕꯔ 3ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯀꯦꯀꯣ ꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯗꯨ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯁꯤꯗꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ 3 ꯑꯗꯨꯝ ꯑꯣꯏꯔꯅꯤꯕ ꯀꯣꯏꯁꯟ ꯀꯌꯥꯝ ꯂꯩꯒꯦ ꯀꯣꯏꯁꯟ ꯌꯥꯝꯗ꯭ꯔꯦ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯗꯒꯤ ꯀꯔꯝꯕ ꯋꯥꯔꯣꯜꯅ ꯁꯩꯔꯦꯡ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯌꯥꯅꯤꯡꯗꯕꯒꯦ ꯍꯥꯏꯕ ꯎꯠꯂꯝꯃꯤꯅꯤ ꯌꯥꯅꯤꯡꯕꯒꯦꯅ ꯈꯣꯠꯆꯜꯂꯝꯃꯤꯅꯦ ꯁꯤꯅꯤꯅꯤ ꯁꯩꯔꯦꯡꯁꯤ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄꯦꯟꯅꯕꯒꯤꯅꯤ ꯆꯨꯝꯃꯦ ꯁꯩꯔꯦꯡꯁꯤ ꯂꯣꯟꯒꯤ ꯅꯤꯌꯝ ꯇꯝꯃꯤ ꯂꯣꯟꯒꯤ ꯅꯤꯌꯝꯁꯨ ꯑꯗꯨꯝ ꯇꯝꯕꯤꯔꯝꯒꯅꯤ ꯁꯩꯔꯦꯡꯁꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯚꯥꯞꯅ ꯁꯥꯕꯗꯨ ꯄꯥꯡꯊꯣꯛꯇꯅ ꯁꯥꯟꯅꯅꯕꯅꯤ ꯁꯩꯔꯦꯡꯁꯤꯗꯤ ꯏꯃꯥꯖꯤꯅꯦꯁꯟꯗꯣ ꯍꯦꯟꯒꯠꯅꯕꯅꯤꯗꯅ ꯆꯨꯝꯃꯦꯕ ꯁꯤ ꯑꯩ ꯂꯥꯟꯗꯣꯏꯅꯦꯕ ꯑꯩꯅ ꯁꯤ ꯈꯣꯠꯆꯜꯂꯤꯁꯦ ꯁꯩꯔꯦꯡꯁꯤ ꯂꯣꯟꯒ ꯂꯣꯏꯅꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯅꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯣꯞꯁꯟ ꯉꯥꯛꯇ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯕꯅꯦꯕ ꯂꯣꯟꯒꯤ ꯅꯤꯌꯝ ꯇꯝꯕꯤꯅꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯅꯤꯡꯗꯦꯕ ꯁꯤꯁꯤ ꯑꯣꯏꯗꯧꯅꯤꯀꯣ ꯂꯣꯟꯒꯤ ꯅꯤꯌꯝ ꯍꯥꯏꯔꯗꯤ ꯒ꯭ꯔꯥꯃꯔ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯣꯟꯒꯤ ꯅꯤꯌꯝ ꯍꯥꯏꯔꯗꯤ ꯁꯤꯗ ꯈꯣꯠꯆꯜꯂꯦ ꯑꯩꯅ ꯁꯤ ꯌꯥꯅꯤꯡꯗꯕꯒꯦ ꯃꯩꯇꯩꯂꯣꯟꯒꯤ ꯃꯁꯤꯒꯤ ꯌꯥꯅꯤꯡꯕꯒꯦ ꯌꯥꯅꯤꯡꯗꯕꯒꯦꯅ ꯇꯧꯕꯁꯦ ꯁꯤꯗ ꯁꯣꯏꯕꯅꯦꯕ ꯁꯤ ꯌꯥꯅꯤꯡꯗꯕꯒꯦꯁꯦ ꯁꯤ ꯑꯣꯏꯅꯤꯀꯣ ꯂꯣꯟꯒꯤ ꯅꯤꯌꯝ ꯍꯥꯏꯔꯗꯤ ꯒ꯭ꯔꯥꯃꯔ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣꯏꯁꯟ ꯀꯌꯥ ꯁꯨꯔꯦ ꯑꯩꯅ ꯂꯥꯜꯂꯤꯁꯦ ꯏꯁꯥꯅ ꯈꯪꯖꯕꯗ ꯂꯥꯜꯂꯤꯁꯦ 2-3 ꯁꯨꯔꯦ ꯑꯗꯩꯗꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯁꯤꯒꯤꯁꯤꯗꯤ ꯍꯥꯌꯔ ꯑꯣꯔꯗꯔ ꯊꯤꯡꯀꯤꯡ ꯁ꯭ꯀꯤꯜ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯈꯜꯂꯦ
ꯃꯩꯔꯣꯏꯅ ꯍꯣꯇꯦꯜꯒꯤ ꯃꯦꯅꯨ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯑꯣꯏ ꯃꯔꯤꯒꯤ ꯂꯨꯄꯥ 1,900ꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯆꯥꯅꯕꯁꯤꯡ ꯂꯧꯒꯅꯤ ꯑꯃꯅ ꯃꯅꯥ ꯃꯁꯤꯡ ꯊꯣꯡꯕ ꯄꯥꯝꯃꯤ ꯑꯃꯅ ꯆꯦꯡꯒꯨꯝ ꯄꯥꯛꯅꯔꯝꯗꯦ ꯃꯌꯨꯝ ꯍꯟꯅꯕꯒꯤ ꯑꯣꯇꯣ ꯚꯔꯥ ꯃꯣꯏꯅ ꯂꯨꯄꯥ 60 ꯈꯥꯛꯆꯔꯝꯃꯤ ꯑꯪꯀ ꯀꯣꯛꯁꯦ ꯌꯥꯝ ꯈꯟꯗꯣꯔꯦꯕ ꯑꯗꯨꯅ ꯍꯥꯏꯌꯔ ꯑꯣꯔꯗꯔ ꯊꯤꯡꯀꯤꯡ ꯁ꯭ꯀꯤꯜꯁ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯂꯣꯟ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕ ꯑꯃꯁꯨꯡ ꯇꯝꯕꯅ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯍꯥꯏꯗꯤ ꯄꯣꯛꯄꯗꯒꯤ ꯌꯥꯎꯖꯔꯛꯂꯕ inborn innate ꯇꯨꯅꯦꯕ ꯑꯗꯨꯅ environment ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯁꯤꯁꯨ ꯑꯩꯅ ꯈꯣꯠꯆꯜꯂꯝꯃꯤꯁꯦ ꯂꯥꯜꯂꯦꯅ ꯈꯜꯂꯦ ꯑꯩ ꯃꯁꯤ ꯄꯦꯔꯦꯟꯁꯤꯡ ꯄꯨꯡꯕꯥꯁꯤꯡ ꯃꯥꯏ ꯄꯦꯔ ꯍꯥꯏꯗꯣ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯇꯤꯟꯅꯔꯤꯕ ꯄꯦꯔ ꯑꯉꯥꯡꯗꯨꯒꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ environment ꯁꯤꯁꯤ behaviorismꯒꯤ ꯄꯣꯠꯇ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯗ ꯍꯥꯏꯔꯤꯁꯤꯗꯤ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯁꯤꯒꯤꯁꯦ 4ꯁꯤꯁꯨ ꯃꯥꯜꯂꯦꯀꯣ 4ꯁꯤ ꯃꯥꯜꯂꯤ ꯑꯟꯁꯔꯁꯦ ꯑꯩꯅ ꯂꯥꯟꯅ 3ꯗ ꯈꯣꯠꯆꯜꯂꯝꯃꯦ ꯂꯣꯏꯗꯣꯔꯦ ꯑꯦꯛꯖꯥꯝ ꯍꯜꯂꯛꯄꯒꯤ ꯌꯥꯝꯗꯤ ꯋꯥꯔꯕꯅꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯅꯝꯍꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯁꯨ ꯏꯃꯝ ꯃꯝꯁꯤꯜꯂꯦ ꯇꯧꯔꯤꯁꯦ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯀꯔꯝꯕ ꯕꯇꯝ ꯑꯞ ꯂꯤꯁꯅꯤꯡ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯅꯣ ꯕꯇꯝ ꯑꯞ ꯍꯥꯏꯕꯗꯤ ꯑꯔꯥꯏꯕꯗꯒꯤ ꯑꯔꯨꯕꯗ ꯆꯣꯡꯉꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯇꯥꯕꯗ ꯖꯝꯕꯜ ꯑꯣꯏꯕ ꯋꯥꯍꯩ ꯍꯥꯟꯅ ꯈꯪꯉꯀꯥꯟꯗ ꯋꯥꯍꯩ ꯄꯔꯦꯡ ꯂꯥꯛꯇꯣꯏꯅꯤꯗꯅ ꯑꯗꯣ ꯁꯤ ꯈꯣꯠꯆꯜꯂꯦ ꯑꯗꯨꯒ ꯗꯤꯛꯇꯦꯁꯟꯁꯤꯁꯨ ꯑꯣꯏꯕꯅꯦ 3ꯁꯦ ꯑꯗꯨꯒ 1ꯅ ꯈꯔ ꯍꯦꯟꯅ ꯆꯥꯅꯩꯌꯦꯅ ꯁꯤ ꯈꯣꯠꯂꯦꯕꯀꯣ 3 ꯗꯤꯛꯇꯦꯁꯟ ꯅꯛꯅ ꯇꯥꯕ ꯃꯜꯇꯤꯄꯜ ꯆꯣꯏꯁꯀꯤ ꯋꯥꯍꯪꯁꯤꯡ ꯁꯤꯖꯤꯟꯅꯕ ꯄꯣꯖꯤꯇꯤቭ ꯑꯃꯁꯨꯡ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯁꯥꯏꯗꯒꯤ ꯑꯃꯨꯛ ꯃꯥꯟꯗ꯭ꯔꯦꯕ ꯕꯇꯝ ꯑꯞꯁꯦ ꯄꯣꯖꯤꯇꯤꯚ ꯑꯃꯁꯨꯡ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯦ ꯑꯗꯨꯅ ꯁꯤꯗ 1ꯗ ꯈꯣꯠꯈ꯭ꯔꯦ ꯇꯝꯕ ꯍꯥꯏꯕꯁꯤ ꯑꯥꯔꯊ ꯊꯤꯕꯒꯤ ꯈꯣꯡꯆꯠꯅꯤ ꯇꯝꯕ ꯍꯧꯕ ꯍꯥꯏꯕꯁꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡꯗꯨꯒ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯀꯣꯏꯕ ꯁꯔꯥꯎꯟꯗꯤꯡꯗꯨ ꯂꯣꯏꯅ ꯇꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ ꯑꯥꯔꯊ ꯁꯦꯝꯕꯒꯤ ꯃꯤꯅꯤꯡ trying to find sense in the surrounding in the environment ꯃꯁꯤ ꯕꯤꯍꯦꯕꯤꯌꯔꯤꯖꯝꯅꯦꯕ ꯁꯨꯝ ꯂꯥꯛꯑꯦ ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯈꯪꯈ꯭ꯔꯦ ꯃꯜꯇꯤꯄꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯠꯇꯦ ꯁ꯭ꯇꯔꯛꯆꯔꯦꯂꯤꯖꯝ ꯅꯠꯇꯦ ꯀꯟꯁꯇ꯭ꯔꯛꯇꯤꯚꯤꯖꯝꯁꯤꯁꯨ ꯑꯈꯪꯕꯗ ꯕꯤꯜ ꯑꯞ ꯇꯧꯕꯅꯤ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯔ ꯅꯣꯂꯦꯖ ꯂꯩꯕ ꯑꯈꯪꯕꯗꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯅꯣꯂꯦꯖꯇ ꯕꯤꯍꯦꯕꯤꯌꯔꯤꯖꯝꯅ ꯆꯠꯅꯩ ꯑꯀꯣꯏꯕꯒꯤ ꯍꯥꯏꯔꯗꯤ ꯂꯥꯜꯂꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯎꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯑꯦꯛꯁꯄꯔꯠꯇꯤ ꯅꯠꯇꯦꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨ ꯃꯅꯤꯄꯨꯔꯤꯒꯤꯁꯦ ꯁꯨꯝ ꯊꯤꯕꯗ ꯑꯝꯇ ꯁꯨꯝ ꯐꯪꯈꯤꯗꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯆꯍꯤꯗ ꯊꯥꯕꯗ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯣꯏꯁꯟꯁꯦ ꯁꯨꯃꯥꯏꯅ ꯍꯪꯉꯤ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯍꯥꯞꯄꯤ ꯃꯅꯤꯄꯨꯔꯤ ꯁꯦꯛꯁꯟꯗ ꯁꯤꯐꯧ ꯈꯪꯕ ꯉꯝꯈꯤꯗꯦ ꯀꯔꯤ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕꯕꯨ ꯈꯪꯕ ꯉꯝꯗꯦꯕ ꯈꯪꯅꯅꯕ ꯁꯣꯔꯁꯇꯨꯐꯧ ꯊꯤꯕꯗ ꯐꯪꯈꯤꯗꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯈꯔ ꯁꯨꯝ ꯁꯦꯝꯃ ꯊꯥꯒꯠꯄꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯒꯅꯤ ꯃꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯑꯩꯉꯣꯟꯁꯤꯗ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯁꯦꯝꯃ ꯊꯥꯒꯠꯄꯤꯔꯛꯎ ꯑꯩꯒꯤꯁꯤꯗꯤ ꯑꯩꯅ ꯍꯩꯕꯣꯏ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯁꯤꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯑꯦꯁꯥꯏꯟꯃꯦꯟ ꯑꯁꯤ ꯑꯣꯖꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ 8 ꯁꯥꯇ꯭ꯔꯁꯤꯡꯗ ꯄꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯏꯅ ꯃꯁꯤꯕꯨ ꯈꯪꯍꯟꯕ ꯉꯝꯕꯒꯦ ꯄꯨꯡꯕꯥꯁꯤꯡ ꯕ꯭ꯔꯦꯟꯁꯇꯣꯔꯝ ꯖꯣꯠ ꯗꯥꯎꯟ ꯋꯥꯈꯜꯂꯣꯟꯁꯤꯡꯗ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯁꯥꯒꯠꯇꯨꯅ ꯑꯐꯕ ꯃꯤ ꯑꯃꯗ ꯍꯤꯔꯝ ꯑꯗꯨꯕꯨ ꯁꯧꯒꯠꯄ ꯑꯃꯁꯨꯡ ꯃꯥꯌꯣꯛꯇ ꯂꯩꯕ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁ ꯀꯥꯏꯅ ꯌꯥꯎꯈꯠꯂꯛꯏꯅꯦꯕꯁꯦ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯏꯪꯂꯤꯁꯇ ꯁꯧꯒꯠꯄ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯅꯤ ꯄꯤꯔꯤꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯑꯅꯝꯕ ꯄ꯭ꯔꯤꯟꯇꯦꯠ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯖꯤꯟꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯤ ꯗꯤꯁꯀꯔꯁꯤꯞ ꯔꯥꯏꯇꯤꯡ ꯑꯣꯏꯔꯅꯤꯀꯣ ꯗꯤꯁꯀ꯭ꯔꯤꯞꯇꯤꯞꯇꯤ ꯁꯟꯗꯣꯛꯅ ꯇꯥꯛꯂꯛꯀꯗꯣꯏꯅꯤ ꯄꯥꯔꯁꯣꯅꯦꯜ ꯃꯁꯥꯒꯤ ꯑꯦꯛꯁꯄꯣꯖꯤꯇꯔꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯨꯞ ꯂꯩꯔꯕ ꯄꯣꯠ ꯑꯃꯒꯤꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯧꯗꯧꯅꯤ ꯁꯤ ꯑꯦꯛꯁꯄꯣꯖꯤꯇꯔꯤꯁꯦ ꯗꯤꯁꯀꯔꯁꯤꯞꯁꯦ ꯃꯥꯜꯂꯦ ꯑꯗꯨꯅ ꯁꯤ ꯈꯣꯠꯂꯦ 150 ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯊꯤꯅꯕꯒꯤꯗꯃꯛ ꯁꯟꯙ꯭ꯌꯥꯅ ꯃꯦꯆꯤꯟ ꯂꯔꯅꯤꯡ ꯑꯥꯔꯇꯤꯀꯜ ꯑꯃ ꯄꯥꯔꯝꯃꯤ ꯃꯥꯅ ꯄꯥꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟ ꯃꯃꯥꯡꯒꯤ ꯀꯣꯏꯁꯟ ꯅꯩꯅꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯁꯨ ꯌꯥꯎꯕꯅꯤ ꯁꯤꯒꯤ ꯁ꯭ꯀꯦꯅꯤꯡꯁꯦ ꯑꯗꯨꯅ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟꯁꯦ ꯄꯥꯕꯗ ꯑꯗꯨꯝ ꯀꯥꯟꯅꯩ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯔꯁꯤ ꯑꯩꯅ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯤꯒꯤ ꯀꯣꯏꯁꯟ ꯑꯃꯅꯤ ꯁꯨꯝ ꯃꯃꯥꯡꯗ ꯇꯥꯈꯤꯕꯩꯗꯣ ꯑꯗꯣ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯑꯦꯕ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟꯁꯦ ꯑꯗꯨꯅ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯄꯦꯄꯔꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯗ ꯗꯥꯏꯔꯦꯛꯇ 3-4 ꯁꯨꯔꯦꯕ ꯃꯅꯤꯄꯨꯔꯤꯗ ꯅꯠꯇ꯭ꯔꯒꯁꯨ ꯏꯪꯂꯤꯁꯇ ꯀꯩꯗ ꯑꯣꯞꯁꯟꯗ ꯌꯥꯎꯕꯗ ꯑꯗꯨꯅ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟ ꯄꯥꯕꯁꯦ ꯑꯗꯨꯝ ꯀꯥꯟꯅꯩ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ ꯀꯥꯟꯅꯩ ꯑꯗꯨꯅ ꯆꯍꯤ 5-6ꯀꯤ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟ ꯐꯖꯅ ꯄꯥꯔꯒ ꯆꯠꯄꯗ ꯑꯗꯨꯝ ꯁꯤꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯦꯛꯖꯥꯝꯅꯤꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯌꯧꯅꯤ ꯍꯥꯏꯅ ꯈꯜꯂꯦ
ꯌꯥꯝ ꯍꯦꯟꯅ ꯐꯪꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯝꯒꯅꯤ ꯀꯔꯝꯕ ꯂꯥꯏꯟꯗ ꯀꯩꯗ ꯁꯤ ꯇꯦꯁꯁꯤꯗ ꯃꯌꯥꯝ ꯃꯥꯔꯛ ꯃꯌꯥꯝ ꯁ꯭ꯀꯣꯔ ꯇꯧꯕꯁꯦ ꯑꯗꯨꯗ ꯀꯩ ꯀꯥꯟꯅꯕ ꯂꯩꯕ ꯂꯩꯇꯕꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯑꯣꯖꯥꯁꯤꯡ ꯀꯧꯔꯛ ꯈꯣꯠꯂꯛꯄꯗꯗꯤ ꯖꯁ ꯀ꯭ꯋꯥꯂꯤꯐꯥꯏꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯅ ꯃꯥꯒꯤ ꯔꯤꯀ꯭ꯔꯨꯇꯤꯡ ꯑꯦꯖꯦꯟꯇꯨꯅ ꯁꯤ ꯇꯦꯠꯇ ꯁꯤꯒꯤ ꯃꯥꯔꯛ ꯑꯁꯨꯛ ꯐꯪꯕ ꯑꯗꯨ ꯐꯪꯕ ꯍꯥꯏꯅ ꯃꯣꯏꯅ ꯂꯦꯞꯄ ꯅꯠꯇ꯭ꯔꯒꯗꯤ ꯁꯤꯒꯤꯗꯤ ꯖꯁ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯁꯤꯅ ꯌꯥꯔꯦ ꯑꯃꯨꯛ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕꯁꯤꯅ ꯂꯥꯏꯐ ꯇꯥꯏꯝꯁꯨ ꯆꯠꯅꯔꯕꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗꯨꯝ ꯍꯌꯦꯡ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯗ ꯃꯥꯒꯤ ꯔꯤꯖꯜꯗꯨꯒꯤ ꯃꯥꯔꯛ ꯐꯪꯉꯤꯗꯨꯒꯤ ꯃꯈꯥ ꯃꯔꯣꯟꯗꯨꯗ ꯑꯗꯨꯝ ꯌꯥꯎꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯖꯟꯕ ꯅꯠꯇꯦꯕꯀꯣ ꯂꯥꯏꯐ ꯇꯥꯏꯝ ꯑꯗꯨꯝ ꯆꯠꯅꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨم ꯍꯥꯏ ꯁꯤ ꯐꯪꯉꯤꯁꯤꯅ ꯒꯥꯔꯦꯟꯇꯤ ꯅꯠꯇꯦ ꯊꯕꯛ ꯑꯃ ꯐꯪꯅꯅꯕꯒꯤ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯗꯨꯅ ꯃꯥꯒꯤ ꯂꯦꯞꯄꯤꯕ ꯃꯥꯔꯛ ꯑꯃ ꯂꯦꯞꯆꯔꯛꯄꯗꯨꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯃꯣꯏꯅ ꯂꯦꯞꯀꯦ ꯍꯥꯏꯗꯤ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯖꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯔꯤꯖꯜꯁꯦ ꯉꯁꯥꯏꯒꯤ ꯂꯥꯛꯑꯅꯤ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯔꯤꯖꯜꯗꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯗꯨꯗꯨꯅ ꯗꯤꯖꯤ ꯂꯣꯀꯔꯗ ꯈꯔꯅꯤ ꯂꯩꯔꯒ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗ ꯗꯤꯖꯤ ꯂꯣꯀꯔꯗ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯗꯤꯖꯤ ꯂꯣꯀꯔꯗꯒꯤ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯑꯩꯅ ꯐꯪꯉꯤꯕ ꯃꯥꯔꯛꯁꯤꯠ ꯔꯤꯖꯜꯗꯣ ꯂꯧꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯔꯤꯖꯜ ꯑꯃꯨꯛ ꯉꯥꯏꯅꯔꯁꯤ ꯑꯟꯁꯔ ꯀꯤꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨ OMR ꯁꯤꯠꯀꯗꯣ ꯐ꯭ꯂꯥꯛꯁ ꯇꯧꯊꯣꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯦ ꯃꯃꯥꯡꯗ ꯑꯩ ꯀꯥꯎꯕ ꯍꯧꯔꯦ ꯑꯗꯣ ꯃꯃꯥꯡꯗꯒꯤ ꯍꯟꯗꯛꯁꯤꯅ ꯍꯦꯟꯅ ꯃꯥꯔꯛꯁꯦ ꯁꯣꯟꯊꯗꯣꯏꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯝꯇ ꯅꯪꯉꯝꯗꯕꯁꯤꯗꯀꯣ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ